border kakhiba waba mayam chayena mayam ama leiriba CPMC gi makha ta ki CEC na phongdor pe matung ina All India Media Conference 2026 to phongdor boda ki SAR mapung phana pangtholo matung da asum border sing damak dai horagani haibani wafam se kama yengbe thari se madu khoida kano hojik bawda suspicion dum alairi bandamti SIR oiro census oiro haiba mayam sing asigi kana magi objective ka pandamdi amna phajaba ngatani ekoi khangi but practically masi thabak torok matamda ekoina madu kai reason to phang dia habni like even NRC in Assam da NRC updatation tawgiba yamna wana hona dana ngasai 1971 the BSR warga tawgiba torok khoro mayam du loisalapata gyamen tagidaba ko aduga madu ki chapsa ba kainu du miyam da mitop leire habgi pramanti leiba madu muksu detection identification detection deportation gi matang pro yaksalapata identification and deportation tawba bahudi bhajana tawrakanda deportation gi matang da gi di NRC fail gi bagi kainoma Assam da ikoina uba phangi aduna manipur da hariba mayam sing asi NRC update manipur su tawm tam da 1951 da BSR tawba order government side gi 1961 da BSR tawba gi kaino akhoida dum lai anyway amabu re yamna hariba mamang ya Assam gi experience da yinga kanda ikoina madu gi hen more effective manipur da su already masi miyam ya tuna leire maram di foreign hands ko illegal immigrants mayam sing asina thon bani haidana masi gi dil to na to ta ba kano mayama akoida leire India is se kuidu akoigi foreigners 1946 leire foreigners 1948 dum leire sigi makha tarapada koigi population gi oiba kana so koigi laigre ko aduna commission su laigre asigi mayam singa si yenga kanda ikoida SIR asina ngasai gi maroina lakador bi elections gi mamang da voter mayam singa si kana tawbani adubu simota claim tawri Supreme Court masama ngasi khabar so ai yawa male masida lokthokraba citizen ne haidu citizen nate haibadi yaroi haiba amasu yauri amaramdi Supreme Court itself has of the opinion that now the very SCR conducted is to be reviewed haibani aduna masida aduma ikun lore even sauraba Supreme Court na bauda SIR yo final reasons to be reviewed ni aduga the khantokraba mayam sing ado still not citizen ni haiba dil tawdi yagiroi haibagi directive chla akoi piri duni amaramadu even akoi sidida kayam tawrabano kayam tawribano aduga tawriba mayam sing to chap saba yam transparency oiba potsi ekoi de chukara tang dang wat palai and then sensitive areas and the conflict zone areas how they have been conducted kamai tawkre and kamaina koi dil tawkre aduga my participation adigi my result kamai tawkre habida koi da kitang samam naba dum lairi ko na koi da hojik lairi ba mayam sing asida koi di already kanoni samam no mayam kano koi ligen gi oiba masing dana handaba aduga reality dana yamne hengkatpa mayam sing asida koi yamna section na masi koina review to busangi maramdi koida hariyo mayam sing asi atuma tik akoi overflowing haiba tare darkar leiba oi migration na illegal immigration se malengi na thoko ngatani but according to the action the laws and rules of the land ngasai mu dil to ngatani adunga migration na kana illegal immigrants and immigration act mayam lejare ko and the refugee law bharsu sign tawdriba 51 gi si leidiba mayam singa si ekona yengwa changi aduna hairiba kanu singa sida kanu SIR gi oiba sapsawa report hojik leidiba sisu angtang anainara kanda koina kana toba changi ademar oina koina leidiba kanu khigi engan sing haiba tare kana mitop sangpa yaba area ngasai gi Myanmar gi border leidiba leidana and khigi Bangladesh gi then Nepal gi leiba issues mayam singa mari leina ba result singa do koina but census should be the finance ko census kano koina finance oigidori bani aduna ngasi NRC tawdringai da or NRC ka manaba atopa masai gi kano foreign or immigrant illegal immigrants mayam se koigi khantopa haiba tare ko wipe out tawwa keno se masi tawdri makai di koina kana census tawgono na miyam gi ho hujik chathari ko aduna particularly main object amakatani sentence amakagna masi ba koina min tawbo yai maybe for NRC or for SIR ko no illegal migrant, not a single illegal migrant is to be included, and not a single rightful citizens
is to be excluded haiba tare ko aduna sparring si katang jita akan ba objective thamgadabani aseng citizen ne group tawraba singado madu amatta sithadana masi yawgadabani aduga mapandagi lakbani haiba khangba amakaktan phawba hairiba kano singsida SIR or NRC gi process da yawdana bagi mechanisms kano mayam si dai koi punna akar thabak tawminagadabani honnaminagadani haiba smai thamge ko